Miyeng tabiribasing khwai khunimako ahanmaktada PK channel Pothaminasi Khaminasi channel asina taram noksari amadi koknono kurumjari. Ngasi September gi tang 18 yai faraba nomaji numit asidagi hoduna lakadoriba October gi tang 5 fawgi oiba chayol asigi rasifol kudol tamjanabagi damak dongi marup kamesor mangangna uduna laksari. Mamagi chayolda yamna luba thaba ama amadi yamna nganna sakhibana maram orga rasifol si sem saba nangjahudre aduna maram orga rasifol si thagachahudre makha tarakpati leptuna damak thagachanabagi damak honajagi haiduna nungsijarba viewers sing subscribers sing mafamda nonungna wafam asi thamjari. Ngasigi chayolgi rasifol si thamjadringi mangoinana wafam amatang thamjahuge. Ngasi asi September gi tang 18 ni hayeng asina September gi tang 30 ni khoi khwai khudimaki iramdam Manipur sigi khwaidagi thauna phaba lusingba hijam irabot ki ningsing palan thorom numit asina lakpagi iroinana channel asigi maikaidagi Manipur praja khwai khudimak singda jananta hijam irabot kumba hauji panbiriba paibiriba lusingba singasida hijam jananta irabot kumba lusing puren amatang Torokna Manipur gi sakam asi kai biaroi hanan lauriba madi tholiba lana sibu atugo matamda mutang lusin biragadi yamna nuwai jagini habo wafam ase irabodin gi palan thorom asina sojanamaki porokpo oirasnu habo wafam ni thamjaraga chayol sigi oina mahusagumna tangkak ani thokna thamjagadaba chayol gi rasifol asi tang 18 dagina kuntra Nakpigani tang 18 dagina kuntra fawbama aduga tang amadagina tang 5 fawgi sumna thamjiriba chayol gi rasifol si thamjage du rasifol khudimakta mahi masingi loina na haksangi aduga pakhang lesabi singi adumak thambagi mong thamjage ahanbada mes rasifol dagi mathang manaw na adum lokhasaraga aroibida minna rasifol lokhasarake isa-isagi rasifol sing chayol sida kari leiri habado pungning sangna amutang taminarasi kudol tamjage September gi tang 18 dagina October gi tang 5 fawgi oiba chayol sigi rasifol image hana pomamado asini ko imada sigi hiragi sadriga ida pomamado ga huzika khenabaji imade khangdi khangjara baba imada kumo ado yumdagi hana kai haye aham sabda adum sengna hayo ne imada ahambada ya mata aham badadi khitang thajab wala mi koi imada thajab wate thajab baini ado yumdagi kai hairpa yumdai to jaga na taude la ne anga maina imagi isa kai ila chaga amu noya ne mata da kai ni lo ko ja ta thale gi the mine have the family ga di wari sawo na tamina ima ga khoi ga ni saba do aduna khangda bani na sai kai no ju khara dum khalure ba ko ado ima da huji ki mingjen yang modri khangdi khangbra ima na handai jenu khange ba ko ado si cha dri ngai ga chara kan ni ima na sum khangje ba kai hong ba lai ge ba ima na sum khangje ba da cha dri ngai ga chara kan da sum ima da jana sum pom thok ba ni aduga taraga traga pakaluri raba aduga oirabra sini wai kallui na ini wai kenna bade adi doctor ge hira suga akoi jiga pullaga ta ta ne adonga ngange kiruba anabududi oidre ko dudi imaji ju iba amaji ju khalamini ko adunena dinesh nei ngol loi haira bani ado imada dum siga thahum surni ko imana thahum cha throk pai do adu dum tanga test tok thopi ko abi site gi hana di site nam dum chong u bane ba sidi ke sudi udre for edudi ahan mesidi mes rasifol pa kasage mes rasifol gi oina ngasi tang 18 dagina hayeng tang 30 fawgi manung sida pannuna lerak pasel ya phangma matam oigani
ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯇꯨꯡꯒꯤ ꯊꯕꯛꯀꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯕ ꯉꯝꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ, ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ, ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ ꯑꯃꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯐꯪꯕ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯕ ꯑꯃꯗꯤ ꯂꯝ ꯇꯨ ꯆꯠꯄ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯇꯧꯔꯝꯕ ꯀꯔꯕꯥꯔꯁꯨ ꯑꯗꯨꯃꯛ ꯆꯥꯎꯈꯠꯀꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯈꯔ ꯋꯥꯠꯄ ꯂꯩꯒꯅꯤ, ꯀꯥꯟꯅꯗꯕ ꯃꯔꯨꯞꯀ ꯊꯦꯡꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯔ ꯂꯩꯒꯅꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇꯗꯤ ꯀꯥꯟꯅꯒꯅꯤ, ꯃꯍꯩ ꯃꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯕ ꯉꯝꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯩ꯫ ꯃꯊꯪꯗ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯕ꯭ꯔꯤꯖꯀꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ, ꯂꯝꯗ ꯆꯠꯀꯅꯤ, ꯃꯌꯥꯝ ꯄꯨꯟꯅ ꯂꯝ ꯇꯨ ꯆꯠꯃꯤꯟꯅꯕ ꯐꯪꯒꯅꯤ, ꯃꯊꯧꯗꯤ ꯆꯤꯟꯒꯅꯤ, ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯍꯧꯗꯕ ꯈꯔ ꯂꯩꯒꯅꯤ, ꯊꯧꯗꯣꯛꯁꯨ ꯌꯥꯝꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯁꯥ ꯉꯥꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯌꯨꯝ ꯀꯩ ꯁꯥꯒꯠꯄ ꯉꯝꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯃꯥꯡꯖꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯀꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯄꯥꯏꯈꯠꯆꯒꯦ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ, ꯁꯦꯜꯁꯨ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯑꯃꯗꯤ ꯂꯥꯏꯕꯛ ꯌꯦꯡꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯃꯥꯡꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯐꯕ ꯈꯔ ꯋꯥꯠꯀꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯏ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯇꯞꯄꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯆꯥꯎꯈꯠꯄ ꯄꯤꯔꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯊꯕꯛꯇꯁꯨ ꯑꯗꯨꯃꯛ ꯄꯥꯝꯖꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯣꯏꯒꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯐꯕ ꯋꯥꯠꯂꯤ, ꯊꯤꯀꯥ ꯇꯧꯕꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯤ ꯀꯌా ꯄꯥꯡꯗꯦ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯆꯠꯈꯤꯕꯅ ꯍꯦꯟꯒꯅꯤ, ꯁꯨꯕ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯋꯥꯠꯀꯅꯤ, ꯃꯍꯩ ꯃꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ, ꯑꯅꯧꯕ ꯀꯥꯟꯅꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯑꯃꯗꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯇꯤꯟꯅꯕ ꯈꯔ ꯋꯥꯠꯂꯛꯀꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯌꯨꯝ ꯏꯪꯈꯣꯜ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯊꯣꯏꯅ ꯐꯕ ꯑꯣꯏꯗꯦ, ꯀꯔꯕꯥꯔ ꯇꯧꯕꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯌꯦꯛꯅꯕ ꯌꯥꯝꯃꯛꯀꯅꯤ, ꯑꯗꯨꯒ ꯌꯦꯛꯅꯕ ꯌꯥꯝꯕꯒꯤ ꯃꯊꯛꯇ ꯊꯤꯀꯥ ꯇꯧꯕꯁꯨ ꯑꯗꯨꯃꯛ ꯃꯨꯛꯅꯔꯛꯀꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯆꯤꯠ ꯐꯪꯕ ꯑꯣꯏꯒꯅꯤ, ꯑꯅꯧꯕ ꯄꯣꯠ ꯆꯩꯁꯨ ꯂꯦꯞꯁꯤꯟꯕ ꯈꯔ ꯉꯝꯒꯅꯤ, ꯃꯊꯧꯗꯤ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯋꯥꯅꯣꯝꯕꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ, ꯁꯥꯟꯅꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯏ, ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯃꯤꯟꯅꯕ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯂꯩꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯈꯔ ꯐꯥꯎꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ,
ꯃꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯑꯗꯨꯒ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯥꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯊꯨꯡꯂꯒꯅꯤ, ꯊꯧꯗꯣꯛꯁꯨ ꯌꯥꯝꯒꯅꯤ, ꯃꯊꯧꯁꯨ ꯆꯤꯟꯒꯅꯤ, ꯁꯦꯜꯁꯨ ꯄꯪꯆꯠ ꯆꯠꯀꯅꯤ, ꯀꯔꯕꯥꯔ ꯇꯧꯕꯗꯤ ꯆꯥꯎꯈꯠꯂꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯉꯛ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 28ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯑꯣꯏꯒꯅꯤ, ꯁꯦꯜꯁꯨ ꯃꯥꯡꯗ ꯃꯥꯡꯒꯅꯤ, ꯃꯊꯧꯁꯨ ꯆꯤꯟꯒꯅꯤ, ꯊꯕꯛꯁꯨ ꯆꯔꯛ ꯆꯍꯤꯡ ꯇꯧꯒꯅꯤ, ꯑꯐꯕ ꯃꯔꯨꯞ ꯈꯔ ꯇꯥꯡꯅ ꯊꯣꯛꯀꯅꯤ, ꯃꯤꯅ ꯀꯜꯂꯛꯀꯅꯤ, ꯑꯅꯧꯕ ꯄꯣꯠ ꯆꯩ ꯂꯦꯞꯁꯤꯟꯕ, ꯁꯦꯜ ꯃꯥꯡꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯀꯔꯕꯥꯔ ꯇꯧꯕ, ꯁꯦल मांगी, अनौब पाव तागनी, लमद चटप कायदे, सूब नोमदी अदुमक कनगनी, वानोम सक्रि थांगनी, हक्सांग खरा नुवायरोय, लाइरिक फोंगनी, महैगी ओइनदी सरक सहिंग तौब मतम ओइगदोरी, निंगबुसु थुंगदबा, हक्सांगी ओइनदी कोइना अकायबा लेते, मपांग यामना खनगनी, अदुगा पखंग लेसाबसिंगी ओइनदी लुहोंगनी। मथंग धनु राशि फॉल तांग 28 30 फाउबगी मनुंगदा अनौब पाव तागनी, अनौब मरुप उनगनी, सेलदी मखोक पानगनी, सूब नोमदी खरा खरा तनगनी, कानाबदी फंगनी, कारबार तौब मयाई ओइना कानै, टिका तौबदी सेल मांगी, अदुगा लेमहोरिबा तांग 1 तांग 5 फाउबगी मनुंगदा लमद चटप कायदे, फम होंदो होंजेन तौगनी, निंगब थुंगबदी वाली, वानोम चक्री थांगी, इमुंग मनुंग इंखोल अमदी समजन साजनब कया तौगनी, अनौब पोचै लैगनी, महैगी ओइनदी निंगब थुंगब वाली, हक्सांगी ओइनसु खरा नुवाइतब दम लैगनी, चिकप नाबा तौगनी, पाखंग लेसाबसिंगी ओइनदी मुक्नगनी। असुमना मथंग मथंग चंगसिन जरकपना मकर राशि फॉल अमुक खुदोल तमजगे। मकर राशि फॉल की ओइना तांग 28 30 फाउबगी मनुंगदा ngang ngangba tongning ba tawba miki like da matam oigadori adubo khwang khara nuai daba adum lakani sel macit fangani lemori batang amadagina manga fawbagi manungda suba nomba tika tawba karbar tawba kane lari iba pungni sei tawba लीला ड्रामा तौब मतम यामना पामगनी मरुप यामगनी मीना नुंगसीगनी महैगी ओइनदी फजना तौगनी अदुगा हक्सांगी ओइनदी साइ ममांगदसु थमजखिबा ख्वांग खु खरा नुंगाइतब लेगनी पखंग लेसाबिसिंगी ओइनदी लुहोंगनी। मथंगदा कुंभ राशि फॉल लौखसगे। कुंभ राशि फॉल की ओइना तांग 29 30 फाउबगी मनुंगदा वखल नुंगाइथोई सुब नोंब करबार तौबा ललोनबा खरा खरा कानै सेलदे मचित मचित फंगनी लेमोरिबा तांग 5 फाउबगी मनुंगदा लमदा चटप कायदे वानोम माइ फाकनी हम होंगनी मरुप यामगनी मरी मता चावगनी साना खोनबगी थबकता सेल फंगनी पुंगिसै तौबा मिंचत फंगी ईश्वरगी थबक थरोमदा थवाई यावगनी तुंगी थबककी प्लान तौगनी महै फजना चली अदुगा हक्सांगी ओइनदी थबाक नुवाइतब खरा लेगनी पखंग लेसाबसिंगी ओइनदी नुक्तिगी पाव नुवाइना फाउदोकनगनी। असुमना थमजरिबा सयुलगी राशिफॉल असिगी अरोइबदा मीन राशिफॉल लौखसगे। ngसाइदगी ngaibiriba मीन राशिफॉल ओइबिरिबा व्यूअरसिंगना पुनिंग चंगना तामेनasi तांग 28 30 फाउबगी अहानबा तांगकी मनंगदा फीगी सनागी होगी चेंगी कारबार चौखत मतमनी उबुतबो थब अमा अनौब होनबगीदमक वानोमबदी चक्री खरा थांगनी फमजो होंदोंग जिन खरा लेगनी सेल मखोंग पाली लेमहोरिबा तांग 1 तांग 5 फाउबगी मनुंगदा लमदा चटप कायदे अनौब पाव खोमजेले मरुप यामगनी मरी मता चावगनी थौदोक वाथोक यामगनी मथौ चिंगनी अदुगा पोचै लेपसिली लीला ड्रामा थवाई यावगनी लेकाई के थबक थरोमदा मतम मांगनी महैगी ओइनदी खरा खरा तनगनी हक्सांगी ओइनदी ख्वांग खु
ꯅꯨꯡꯉꯥꯏꯇꯕ ꯆꯤꯛꯄ ꯅꯥꯕ ꯈꯔ ꯇꯧꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ngasi thamjariba miyamda khudol tamjariba September gi tang 18 dagina lakadoriba October gi tang 5 fawbugi oiba sayol gi rasi fol ase matang asaida tension janabagi tajada longjage nusijarba viewers sing subscribers sing na loiba fawu tabidada amadi sagi apama feedback comment pibirakpa miyamna thaminingba thamaningba topic sing jo adum comment na thabirakpa yare habu wafam ya thamjaraga asigi damukadi matang asaida punamakpu kaina nabaja thangni jage inabirasi Tanglay Fakna Yai Fare.